ISTV ke pawmiyeng tabiri sing taram uksari ngasige maro pawda ngarang Republic Day thorom pangthoklingai da bom pokahan khibadu lalhobu singna makoi leiri haina utana ba pokai halamba oiramba yai haina Deputy Chief Minister ga khangam na phongdokre hoje paw shandong pizari ngarang Republic Day thorom pangthoklingai da toan mafam tarukta bom pokahan khibadu lalhobu singna makoi leiri haina utana ba pokai halamba oiramba yai haina home ki thabak su puriba Deputy Chief Minister ga khangam na phongdokre Zeliang rong jut fran ki North East tour amalam thab ke thorom da wafam sei ma na phongdokhibani kasam patalaiba haipo jadonang pak mamang de lam tha ki bakhongchat asina Mizoram Tripura Meghalaya Assam amasung Nagaland chatkani punna front asigi thomi kunthra ga mangana saru yari ga khangam na pawmising da lalobasing na Republic de ke thorom pangtok phamana nakna sangsin ngam khidaba adu security ke conversation thorang oigani ngarang pokhai ki bom ayamba mi sopya ba machet makai kaya haptaba oina tawki masi phataba thabak oirabasu amromda mirakta bom pokhai handuna misimina thon bagi kanaba phangde haibasi makoisu khangjarabagum torokpasi afabali chatni akoi masel bhab tanarga nuksi chanana leminarabata da chakot pangam gadabni haiki jupau bom manga ni ngarang mangse pokhai sukse adu asok apan de leite adiga police tingina muda explosive ke yauraga maru marang mayam si yamna yauhanda badong na tawi haijaba tare asi puna magasim koiso makoi ki presence is feel to haning ba adiga sida ekoi lamdam masida siana sa thongman ba adiga simba bom top ki siam thongman masida pesa singi marakta makoi confidence malakada ba tar aduna makoi second thought lei ba sum mani ado in a way amaram haragati madu hatta batha oirabasu adu hakna casualty lehendene tawdu so maram dagi ayam gi appeal prajasing na stobi ganu haina ko pona mag appeal tawbasi ko tabi brana law Jelen fran ki khongchat asigi matang da Deputy Chief Minister na purup asina joina lairiba state singda lup asina chaliba khongchat asina purup asigi marakta nuksi sanaba amadi laminabada mateng chauna oidagani haiki Mizoram Tripura se Jelen slang se kunga leka wari sundai chanta jadi sam jaw adu mo jaga se chatlaga ko yang tani habi the message of love unity and mutual understanding madugi nabakkan ko angal sinjabadi oina miyamna low pari chamaga kungani pa leiriba oksoi pat asida sahi humbudra gi mathakta loksa lejadaba miyo kyana tangduna hingnabi upai ama oiduna lakliba mafam asida veterinary department ta allotment pithokiba si oinam gi leitalairba singi hingnabi gi lambi manghanna ba sinmani haina oinam tanglei hada oksoi grazing ground protection committee na phongdorkli allotment order se kakpinana ba mari lenaba sarkar gi authority da memorandum amadi ultimatum piduna kyar khana haijarba phawda sarkar sina tabi bagi mahutta yengduna leithokli maramasina oinam gi miyamna oksoi pat asibu hana leramba sanjabung oina driba phawa akan bu khongjang changsin ba pherep lore government asi miyam gi kholau tabi da miwi kharagi wanom wasata chatpa sarkar oiraba male habasi miyam gi puning da phaunare miyam na hana longthoki bagi matungina lakliba january gi tang kun gi nipan gi ayuk pung manga di hauna pung ni punipan gi tidim lambi ban tongna ba sem sare khongjang asida ana ayek learning lai sona singbati komthokani hari makha ta ba pauda Kadamadi Kalikalok Baptist Church Sandal Anina Kusamnaduna Nisana Kunai de People Thing Amasung Masibu Tingbada Miam Git Todang Hyper Pandamda Noma Yewaiba Sensitization Program Ama Sandal the Pangtokre. Thomasida Kadagi President Advocate Yunam Ratan, UCM President Y Navachandra, Kalikalok Baptist Church Ki Pastor T.H. Akam Susaruyaki, Resource Person Oina Tobacco Control Program Union New Delhi State Partner S. Nimaichana Wanganki. All Manipuri Students Union MSU Impal West District ke committee na MSU headquarter ke miyang makada mayang Impanda leiba and Tom Chow Higher Secondary School da satharakpa metric parikha thagada mahiru singi free regular coaching class losin khre hari losin ke torma da MSU headquarter ke RD Secretary Marjit Chanang them Impal West District Committee ke President Sital Koncham na torma pusing oike tormasi MSU Impal West area na kono pham da leiba mahiru singi da khallaga free coaching class asi sahi khuding ke pangtokpani hari Authority ayaba yauduna putorokpa lengoi angang batrak mapot kuntra kataret ngasi ayuk sombung forest range officer na phare lengoi garising adu Impal East District ki itham moirang puril lom da leiba tumulok
Hangolok amasung koyang lok tagi ngarang haplagang sa iyo angan madapun na toropani gari kharadi forest ki makutagi na thok tuna chen khre hari lengwai angang paphab ki matang da somung forest range officer na kumar na phongtor pada ture lengwai pek pase supreme court ki athing balai adubu yum kai sabi ki tangai phadaba lei bana forest na khara komthok pina na haija badagi mafam khara da lengwai pek pek ya ba pi adubu ngasi lengwai angang basing asidi turel dagi pek panate masi lokthok na ba kana gumba amatana ya ba pi ki balai phara ba gari sing asi court ki warip ki makhada chairak piragani haiki Turin river bed digi turin khung di pe poram dre atopa forest kanjab se te sai te gi sing di thugar ga por pasida hariba committee ne se accept torom de adana koi makha ta na lengo si angang basi sapira no na gari khuding truck khuding ga thing basi thamgre hana ai ba ya su tawre adana si nam na how dana mo truck 30 pun lai ISTV network ki Tarahumdu Suba Foundation Day achamba thorom amagaloina na network asigi office ta pangthokre thorom asida executive members sing new staff program protection ki staff sing na soangam yauduna network asina miyang mi seba tobangam na mai sorgi mafum da thongjaki network ki secretary BK Maitena digital on bige choba polum ama network asina puri bamaram na foundation day asi chauna pangthopangam kidre lakataba chahi singda thorom kaya ga loina na miyam yauna pangthokna na thorang tawri ISTV masung ISTV haina leram badagi mapal ke channel kaya na nong magi paisa henggal badagi lamdam asi lain ba miyam ne hena masing yamana network ani asi punchulaga ISTV disingani ohum da sem duna miyam ge seba tawduna rakli network asina tung koina miyam gas loina miyam ge seba tawbudam pung khuding mak na mapung phana mateng pangbina na ba appeal tawri hauji ISTV hauji chahi tara ga humdoi mapung pharak le adumapu yamna chauna pangthok ba yaba ISTV gi foundation di asi adubu khoin handak digital olak pasida koi yamna awaba phibam da laikibnina koi tawde yadaba maming tegi waina koina ISTV gi ngasi chahi tarawm de mapung pharak bagi cham samba thorma si pangthok chabani adu mathang gi chahi dadi olak pa chahi dadi akhoi ISTV gi foundation de asi adugi matik chauna ba khoi honaraga khoi executive mem tanaduna pangthok chagani haina aina secretary amoina ngasi mem pangthok sari haujulo selak pada marui ba paw amukane pizari ngarang Republic Day thorom pangthok lengaida bom pokahan ki badu ralo busingna makoi leri haina utna ba pokai halamba oiramba yai haina deputy chief minister ga khangam na haikre ISTV pom ying tabir busing amukan koram jai